ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯎꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜ ꯏꯁꯤꯡ ꯊꯨꯝꯖꯤꯟꯕꯗꯒꯤ ꯏꯃꯔꯖꯦꯟꯁꯤ ꯁꯔꯚꯤꯁ ꯂꯦꯞꯈ꯭ꯔꯦ amadi Jiribamdagi Khongsang Railway fawa amadi Khongsangdagi Imphal Roadway pung 23 foolproof security piduna passenger amasung goods service lehenbana Manipur ki crisis lakhinbada kanaba fangani haina Manipur Human Rights Commission ki member oiramba NG Nongyain haikre Kurumjari ISTV bu meeting tabiriba pumnamakpu taram nokjari hojupau sandona pisari Nong leptana chubana Manipur ki ichaw ki phibam hena lusilakli turel ayamba khudong thiningai oiba changda cheli Nambul Kongba Iril amasung Imphal turel gi imai chona cheli Nambul turel gi imai wangkhalakpadagi mafam kya de ising haijilakpa yana leire Imphal turel gi kai ki mafam sing hauzik so leptana ising jensen bana haingang khurai wangkhai amadi ya school AC gi hana thumlam daba mafam kya ising thumjilakle Kongba turel gi imai wangkhalakpana longnamban nemba mafam singda ising jensen ba yaure ngarang numidangdagi khangin hingalakhiba adu ngasi ayuktagi imai khazithang hantharaga lengtana leibagi report lei adubu leptana churakliba nongasna amu hengalakadra haibagi mi paibadi adumak leiri debudik lai wakibam ni singi karyanti adaki matik kan lerada sigi community hall sida agi kaibom gi turen mapan dal lai ba mi gai se sida samjalaga lai rambani adu yamda lai ba tiwa hairaga dia sida su ising de changba hokjale ba na ising je kyam ku de singi do haibadi khangde aro moi se dum asida short laga dum ti komal lai ba gi ngam da lai ga do re si apoina rescue team ba laga sapagadaba mafam amada puthokpa mathau tagadra haibadu wakhamda kitang khalli haiba tare sini hoje pawgi oina aingang mai likai painai jam leiraki hoje hoje haibadi painai jam leiraki mapada kairiba ising adugi fibam sini haiba tare hoje Imphal turel gi khurai hekru makhong da leirai kaiba pal thingba ngamdri khurai gi tongan tongan ba leikai sing ising thumjinduna leiri leikai Leirai kaibana maram oiraga Imphal Ukhrul lambi tinsit lambi faunatre ichaw asigi matang da water resource ki flood control room dagi fongdorakpada Imphal turel amadi Iril turel animak flood level ki wangmadi lankhalakle adubu high flood level ki makhada leiri Iril turel gi di imai khara hanthaba horamlaga chap leptuna lekhre hairi hiramasta pawda mama Rang Imphal tureng gi hakru makhong mapada lairai kaiba adu ngasi ayuk phawbodi mention bangamdana leiri haiba mafam aduda water resource department gi officials sing amadi tongan tongamba look kaya gi volunteer amadi labor kana haiba kariba lairai adu mention nanaba ngarang ahingdagi yamna kanna honari ngasi ayuk phawda meter 30 kaiba gi manungda meter 10 mention bangamle haduna hoi mafam adu mathau toriba department gi officials gi makai dei phondolagi department gi officials na phondorapgi matung ina haiba mafam sida thabak tawbuda nakan ani maktagi phonjalakagadi yamna nungai gedaba adu nakan nam khaktagi lairai nam ama khaktagi mienbana maram orakanda thabak yangjan bangamdaba amadi khusu khulai gi punamak sijenaba yadabagi nungai tabak kaya thengnari adu mapu ngasi asi yamna kanna hotnaragadi ngasi mienme ya ngambagi othokpa lai hadana phondorale bi lairai mienmagi thabak chathariba labor singi maikai dagi phondorpada koi mayamna di singtha bidraba koi samu mokongda laiba hadana khangna biwa labor mayam amana hata da kaibdusu mien kelbani aduga hojiki mafam adusu makoina paisa khaki natana koi laijariba pangan sejinaduna mayam gi wariba sing asi mensinanaba khawai hakchang yauna hotnari hadana labor singi maikai dagi phondorale Lebar si khada ga ko yam bi wa yeba khawong yeba tawga ba asi si yesinna na bi ko kan ba war ki ko oh one way way ba ko gi adu bi lambi jo na ko gi changkal ko ya da ga da ya nan da ga Jangkul amaka ko nakala matang sangka adala sama kan di
ngana akhoi hapta da thingba khop so khoi samu khong mi na thingba ba tamo adagi di ngasi su mo khoi samu khong mi ngata ne ba hek yeng ba di samu khong mi bu mi ran di hai ba ko ai ngasi pore ji mi ni phu ni ngarang ni phu manga change ado akhoi lakmi ne je mai tai pangal si no yam to ko thingmin na ba ne ba ngasi gi ju hoi mafam di khatang di na tai di ja de ngarang idun kha di phai ado so gi thong ja gi thingba mak ti lo hore ado ngasi gi hik akhoi na hona ji yeng ba du ne mai pak ta bra ado pot metren di makha di pon akhoi kan di hona jari ba metren di matik chana pi ro mo department kha dum pi bi ti matik chana hai tare ado akhoi mi sing di khar di dum wat pa ado ne si ya ma khoi na di theng jari haiku mokong gi ising asina maram orakanda ipum patna ising chingba ngamdabadagi khurai gi tongan ba lekai sing ising thumjan lairi Sarian Tongonggi Makha Amadi Lamlong Kaithengina Awangi Saruk Labor Kragi Tongan Malaikai Sing Tumjan Lady Haima Mapam Asidagi Mi Hotokpa Amadi Tangai for the possessing Pusan Magi Tabak Sing Mazikan Satari Ising Tumajina Maram Orakanda Pan Ukul Lambi Ponga than a lady Pan Ukul Lambi thing Sina Maram Orakanda Atodopa Kongpal lambi amadi ato nakan gi lambi sing de mayam tangai phadab gi chatok tauri adu hariba lambi sing asidi gari asaw chatpe yadamna maram orkanda men gari asaw di hariba lambi asida lambi amata da phongnadre haiba yare ising imai hanthadamna maram orkanda Jenims ke hospital sing thumjelle masina maram orkanda hospital asigi emergency service thingkre lona Imphal iski tonga mafam da leiba office sing durudation kendra Imphal DC of Imphal iski DC office Porampar PS na singba tonga office sing hauji sing jamra maram orkanda official sing yam chaung apan kaya pi na leiri jiban konsam ga loina na program diriba ni tamam sana jaw mitai ISTV news Imphal Ising ichawas na maram oiduna Jenims campus ising thumjin bana maram oraga miyamna analaying lakpada khudong chadaba kya mayok na badanatana emergency service lab kre Jenims talaying duna layriba anaba sing safagadaba mafam sing da puthokpa yaure Nambol Turelgi imai su lepa laitana tapna wangkhalaktuna mafam kharada ising pathoktuna chenba yaure Nambol Moijing Lekai Nambol Makha Lekai Nambol Kongkham Awang Mayai amadi Makha Lekai gi miyamna Turel pathokli ba mafam sing adubu Lekai club ki miyamna koina chatuna yengsin baga loina miyam gi lan thum mangdana ba amadi yumkai thumjin dana ba mafam sing adu mensin ba amadi semjin sajinduna leibak thon ba hokki baga loina makhatana nongmani ni asi fawba nong asina leptuna churaklabadi soidana mafam khara ka hena pathoktuna yumkai thumjin ba amadi lambi sorok su thumjin ba yai hari Nambul Turel su mafam ani ahumda ising pathaba hore Sagolban Moirang Lerak Maino Lerak na jingbada ising patharaktuna ising chensin ba hore Ichaugi awaba mayok nariba mafam singda Manipur Fire Service ki Director masamangna akan mathabak lokhat bagaloinena ichawa siga mari lenana director na luchingba rescue team manga semduna mi kanbagi tabak chathari koiringai mamanglaikai new chekon maivakul sanjemthong officer colony khurai hekru makhong na chingwa mafam singda fire service ki thomi singna mafam sing adugi apunba miyoi chamaga marfudra tare safagada mafam singda puthorakre makhatana thorakpa maihong langpok amadi ising ichaw na chingba amadi miyoi bagi khudong thiba thokdok kya dagi kannanaba fire service department na matam pumbada sem saduna leiri hari Handaki ichawa sida ngarang numidang waram pung taruk fawbada lekai lising ahunga chani ga humbudra mangada sohale masina miyoi lising ahunga chani pan supna anida ichawgi awaba mayokna ri hari Directorate of Relief and Disaster Management dagi fangba report amagi matungina ising ichawa sida mi
leikidaba thokdok yaukide mioi ani sokhi yum chanipan ga marfuga humdoi amanga ta thokle sasan humfuga mari leikidre mioi chatret ka kun safagadaba mafam da puthokrai relief camp tarup hangduna miyam changja fam piri hari amarom the water resources department dagi fangba paw magi matungina kangpok pidanga se yuk pung taruk tagi tara fawbada millimeter taret ki changda nong taki cycle da millimeter taragani thoi litan da mapan raswawanda nipan lamfel da millimeter mapan namasung jiribam da millimeter nifuga manga yauna nong chuki hari ngase yuk pung tara fawbada maru oiba turel singi oiba level gi changna imphal turel gi minuthong da chatret kamar fuga nipan imphal turel gi irilbung da chatret kamar fuga taruk dasmik nipan manga sino nambul tirol turel gi chatret kamar fuga humdoi dasmik ani manga sino thawal turel gi chatret ka humbudra taruk dasmik sino taret manga masung manipur turel gi oiba chatret ka humfuga nipan dasmik nipan sino sino leiki hari Jiribamdagi Khongsang Railway Khongsangdagi Imphal Roadway Pungkun Gamari full security proof piduna passenger mari good service lehenbana chahi anirom helaba Manipur ki crisis control tawbada kanab phangani haina Manipur Human Rights Commission ki member oiramba NG Nongyain haikrai Paumi kharaga unabada mahakna makhata na Imphal Dimapur Imphal Jiribam National Highway sing da ain kaina tax loba mang takpa huran chinthi amadi mihat mipun ing sok lising amaga chamapan nifuga mapan dagi ing lising ani kun kamanga ngasi fawa mayok nari lambela sida look yana ain kaina good tax road tax amadi vehicle tax ing lising ani sukna ani dagi ing lising ani kun kamanga fawa thada lupa crore tara dagi taragani panrom khomgali haina panari khomgali ba tax sing adu makhoi gi Pandam Phangnaba Fund Budget Oiri Mahakna Matam Khara United Committee Manipur UCM gi Thaugai Puringe Ingsok Lisingani Supna Ani gi September kun gatareta Manipur gi CM yauna all political party team amaga Matamadugi India gi Deputy Prime Minister LK Advani amadi Nagaland gi CM SC Jamirga Delhi da unaduna ain kaina tax law ba thingna ba taksinki maduda thingna ba thapak paikhat ki haibagi thajaba pirakhi adubu ngasi fawba thingbangam dana leri ain kaiba tax asna law and order amadi Manipur territorial integrity da chawna chething piri Jiribamdagi Khongsang train da chatpada pung amarom changli Khongsangdagi Imphal tamna laikhagi lambi da chatpada pung ani makhairom changi lambelasi hauzik sizinaba yabagi thak lere maramasna pung kungamari full security proof biduna passenger amadi good service lehenaba state lengang na war footing da tabak paikhatsi tabak asi paikhatbana chathok chachin gi matam mangna roi ahongba bara fanglagani pochegi mamal control tawragani huran chinthi mang takpa ain kaina tax loba kanglup ki irang lakshin mangam lagani amasung selthung gi fibam phagalagani mahakna makhata na gwaltabi gi issue khuding magna yanagadaba achumaran puthokna ba maning tamba inquiry body amada sinaduna athubada waroishin puraksi haiki Ningsing bathok traba matamdagi lai gi thoram amo oina chathaduna lakpa ibudau thangjing moirangi lailam thokpagi thoram ngarang moirang chengkai lampak ta pangthokrai chahi sigi oina haukiba April gi tang 13 dagi hauduna numit nifuni chupna chathariba ibudau thangjing moirang harau basiga mari lenana lai gi kanglon ama oina thangjing seba mandal na sinduna pangthokpa lailam thokpa sida umang lai singna punduna pangthokpa thangjing harau bada saruk yariba laibung thok mapan lai nura taret punna ibudau thangjing laikol nung dagi dolai paring lingduna laining thau lairembi singi dolai da tongduna magi sagai gi ningol piba singna mang thaduna ibudau thangjing mangning ithang thangduna moirang kaithil fauduna laklaga moirang chengkei lampak fauba lakduna lamthokpagi thoramadu pangthokhi
Chahi sigi Board of Secondary Education Manipur amasung Council of Higher Secondary Manipurna Loba Class 10 amasung 12 da mark wangna fangduna pass tawrakraba Sedo Club Gary Pokna konba mafamda leiba mahairoi sing Report Kaitel da Pangtokre. Thoramadu da Sedo Club ki Thomi Singh, Lekai Ahalaman Singh, Mahiroi Amasung, Mama Pa Singh na Sarukyaki. Thoramadu ki Manung Janawangang ki Basing, Mahiroi Singh da Puning Togat Bawafam Kya Fungtok Naki. Thoramadu da Mai Pak Club Mahiroi Singh da Sedo Club, Gary Pok Kaitel ki, Mai Kaidigi Achamba Kudol Singh Piduna, Puning Togat ki. Haukiba Megi Tang Kunga Mapanda Media Singda Ima Hospital Kakchingbu Maral Sirak Wafam Kya Fongnarakiba Wafam Aduga Mari Lenana Ima Hospital Kakchingi Maike Digi Wafam Kara Hospital Sigi HR Manager Naurem Piari na Fongturakli Thokriba Thogdo Duki Matang da Mahak na Paladuna Kangsim Village Tagi Tontang Kamran Jahi Humfuga Manga Hariba Muesi Tang Kunga Humdugi Numidang Pung Taragamatoi Minute Taragamanga Tapa Matamda Ima Hospital da Tabaki Anaba Magamari Lenana Pukhalakibani Adubu Laibak Tibana Atopo Hospital da refer Toraba Matungda Anaba du Laikidre Thogdo Simak Ima Hospital gi Maike Degi Thamoi Sukna Nungaiti Adubu Hospital Amada Ashoiba Natraga patient gi Maike Degi Ashoiba Haibasi legal Natraga Akangba specialist Medical Board Mana Fazana investigation Tauraba Matungda Achumaran Adu Kangadabani Amadi Lepkadabani Adubu Achumaran Karisu Kangdringai de Ima Hospital bu Maral Hekta season Bahibasi Hospital Asiki Maike Digi Thong Asimak Lebak Machata Daba Mapung Fadaba allegation Amadi Lana Maral Sibani Lunana Thong Asimak Yaningde patient bu Mathau Tadana Tamzilaga Paisa Tali Haibasi ngasi Faubada Ima Hospital na Tauraktri Ima Hospital Kakching na Awana Taraba Laita Lairaba Singi da Makathopa Kaluinana Analayengi Tabak Chataduna Lakli Amadi Higher Center Singda Maram Amadi Matam Chana refer to Bagi record Mayama Masulairi Thaudo Sida Hariba patient Asigi investigation the Supnatagi Lupali Singh Taret ka Marfudra Kaktani, Masidi routine examination Gaktani, Mari Lenadaba diagnostic test Amata Taukiba Late, patient asi hospital dagi Chatkiba Matamda staff nurse ama ambulance the Hapki Habamatamda, Mahak stable oi Maramaduna staff sister Yaugdragasu, Lambida Tholak Parix Kudimak Masana Lauzagani Habagi, consent form the sign Taurambasulay, Adugi Sumatakta patient asi Ima hospital dagi Chatkiba Matamdasu, stable oina Chatki, Hariba Maram Singasina Ima hospital the Maral City was medical da thabak tawriba doctor nurse amadi staff sing da so morally down ohelle maramasna asigum achumaran khangdana hospital amada maral hekta season ba se tawbigano miyamna su manipur da leiriba ana laying sang sing da anaba ma leikidraga achumaran khangdana hospital amada maral hekta season ba pochai yekhai thugai bagi thabak tawbidana ba appeal tawrakli patient asi hospital dagi sakhiba matamda akoina staff nurse ama ambulance da hapsage haba matamda makoina koigi patient haibadi tontang kamran stable oi maram aduna staff yaudagasu sister nurse yaudagasu lambi da tholapa risk kudema masana lawjagani haibagi consent form da sign tobasu lai hariba maram sing asina hospital da maral sibasi strongly condemn tawi amasung medical da thabok tawduna lairiba doctors nurse amadi staff sing dasu morally down ohele maram asina achumaran khangdana hospital amabu maral sibasi tawbiganu miyamna su manipur da lairiba ana layeng sang singda anaba ama laikhidraga achumaran khangdana hospital bu maral sijinba amadi pochai yekhai thubaiba gi thabak ase tawbiganu World Environment Day ga mari lenana project Z na sindana langthabal lepta leiba Haibok Chingda U Chara Kya Thakre. Tharomaduda Miyoi Kyana Sarukya Kibaga Lenana Tongan Tongan Ba U Makal Chani Rom Thaki. Tharomaduga Mari Lenana Sarukya Kiba Miyoi Amana. Koibagi Fibam Kanbada Aikoi Kudingmak Tokang Lominaba Matautai. Miyam Pumba Mahosagi Akoibagi Fibam Kanbada Angam Angamba Tokang Dominasi Fungdoki. Kunasida Leviriba Yellow Furup Singna. Aigini Kalakanda Environment Lakpada. Uchar Tabiu Amadi Mafam Sing Molan Badagi Naktoknaba Isai Sana Sijinaba Polam Sing Plastic or Polam Sing from Channel Long Tokyo Havadi Tongan organization Sing Amadi student Singna Sahi Amatsupna Sahi and Chupna Sing Doklabasu Isai Sana Nan Bagi Wakalon Si Laitragadi Sahi Chupna Sing Doklagasu Nan Bahavasi Oiro Zero in Plastic have a same Pung Paro Havaduni Tongan Ba Department Sing the concern Oiduna
लाउरिबा अमदी ऑर्गेनाइजेशन सिंगनसु लाउरिबा सिदा इसा इसाना मतंग पांगबो इन खलकांदा आइगे समाज की नि तुंगी मिरोल की नि खलकांदा जेरो एन प्लास्टिक मपुंग फालसी अमदी मास ट्री प्लांटेशन तौदुना असंगबा लमदम अमो एहलसी महौसा लैरबेगी इमा गी सक्तम असि मपुंग फानसी काहेनगुमसी हैबसी प्रोजेक्ट की माइकैदगी थमजरी चामगा तरागा हुमदोइरक सुबा कमल तोइजाम्बगी खोमजिनबा वारी मचा लाइरिक अमंग असे मणिपुर प्रेस क्लब की लोकताक हॉल द फोंख्रे and Institute of Performing Arts and Culture Identity Atinga na sindana pangthokiba tharamadda Manipur University of Culture Vice Chancellor Professor Paunam Kunindro Sahitya Academy Awardee Sarat Chan Thiam Atinga President Loitongbam Biramani amati Manipur University Associate Professor Dr. Wahingbam Kumarina athoiba mithunglen sing oiduna saruk yaki Hozi paugi marthana temba bremtang lominasi होंगलकलिबा पुंसिगी लंबीसिदा अरैबा चाबा याबा मखै सासिनरी अदुने हिदाक लांथक कयाम चादबा यारक्ते सासिलिबा सिंगदुना अदोमगी लिभरदा कयाम सोखल्ली खंगबिब्रा लिभर नबु सोखलबा चानिंग थकनिंगबा फावदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदी कुचु कुमेन सेंगहल्लक्ति खुदिंगमक्सिबु गाक्थोकके हाइरबदी जोलिप 100% नेचुरल सिरप अमदी कैप्सूल जोलिप 100% नेचुरल सिरप एंड कैप्सूल Hi friends, adom na gari thau hapam matam dadi afaba thau hamna bone. Adom ki khwaidagi maru ariba liver gi damukta di kari section thorang lo biri. Novochem Health Care gi original Lipsa 5G na adom ki liver buswan badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Season bio original Lipsa 5G. Novochem Health Care na sajaba original Lipsa 5G ahum lawbada coffee cup ama free da hapchari. मतम की नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक फाहनबा ngamlaba Capidon Cup Syrup 100% herbal product ni लोक खुबद नत्तन नक मही चेलबा अमदि खंगनाउ मरेंग मरेंग चटलगा लोक कंखु खुरबा Capidon Cup Syrup थकपियो Capidon Cup Syrup break matung na mayambam khana taram nok chari makhata ba pau pisari and dentistry na ngasi thamaiban mai stam laikai gi thau ground dental amadi medical checkup camp pangthokrai clinic asigi Dr. Waikhom Anand Dr. Nandita Dr. Brunati Langbam Dr. Vinita Sorokhaibam amadi Dr. Morris Chiromna achoba thodang laudana mioi khamarum laing bagaloinana lemne hidak langthak sing chu pikhi South Asia Football Federation Under-19 Championship the Indiana winner oirakpada chawna thodang laurakhiba konthozam AC dagi sanaroi ahum best goalkeeper su fanglakhiba Suras Ahaibam Moidangpok Ningthaukhongjam Risi Khavi Mamanglekai amadi Thangjam Rosan Moidangpok Khunau Makhoi ahumbu Angel Children Hospital Uripok Managing Director Dr. Yaikhomba Tauremna ngarang Imphal West Student Club IWSC Kumbong da taramna oktuna pukning thokakrai India gi oina football masana da chawna contribution tori pasida amukka hena afaba coach sing puthuk tuna hena faba sanaroi sing puthok na bagi pandam da sanaroi sing bu takpi tambi na bagi dabak All India Football Federation amasung All Manipur Football Association ki makhada District Football Association DFA moirang na sindana numit taruk ni chathagadaba AIFF D license certificate course ama ngasidagi moirang multipurpose higher secondary school gi campus laiba DFA gi office ta hawdokrai numit taruk ni chupna chathagadaba non residential certificate course asida tongan tongan ba mafamda coach oigadori ba mioi kunga marina sarukyari loinana AIFF ki coach educator gyan moyona instructor oiduna participants in the course asigi matang da takani hari hawdopagi thoronga mari lenana DFA gi president K Birendrana pangthokliba course asida sarukyari ba singna
हेना थवाई यौसिंदुना हेना मयेक सेंगना खंगनबा होटनरगा हेना फबा सानारोइसिंग पुथोकनबा होटनमिनसी हाइकी हौदोपगी थोरमजुदा DFA मोइरांगी प्रेसिडेंट के बीरेंद्र असिस्टेंट जनरल सेक्रेटरी के राजा असिस्टेंट सेक्रेटरी L हेमंता मसुंग रिटायर्ड कर्नल के नीलक कुमार सु सरुक याकी थवाई यौबगीदमक्ता DFA मोइरांगना हंदकी अनीसुब सिंबसिदा कामना मपुं फाना सोजोकपीदुना इंस्ट्रक्टरदा पुदिमक्की ओइना कोई अवाप लेबा पुदिमक्तु तानबियु लोइना ngasiगी लाइबा कोई प्रोसेसिंगना डिसिप्लिन नाइना कोई सत्रिबा प्रोसेसिंग मपुं फाना यौरगा अयिं मतोमदा अफावा प्लेयर कहानी पुथोकदगे हाबिगी मरी ले पुदिमक लोइना पानी हौजल सपद मरोइब पाउ मुखना पिसरी नोंग लेप्तना चुबना मणिपुर की इचाव की फिबम हेना लुसलकली जेनिम्स हॉस्पिटल इसिंग थुमजिन बदगी इमरजेंसी सर्विस लेप्रे अमदी जिरीबामदगी खोंगसांग रेलवे फावबमदी खोंगसांगदगी इम्फाल रोडवे पुंगपुनगा मरी फुल प्रूफ सिक्योरिटी पीदुना पैसेंजर मसुंग गुड्स सर्विस लेहंदना मणिपुर के क्राइसिस लाक्सिनबदा कानाबा फंगदनी हैना मणिपुर ह्यूमन राइट्स कमीशन की मेंबर ओइरबा NG नोंगयान हाइक्रे हौजिफावगी ओइनादि ICB ना संदोकचरीबा पाउ मतांग सिलोसिनजरे मीटिंग ताबिलिबा पुनम पोमुखना खुरुपजरी